Security force na Phogak Chawaikhai Bazar ki checkpoint ta achat awok sing check tawbada mioi ama heroin gram mari futara mari ronga kona na fagat pangam le hairi police tagi fangba pawman hai faraba mioi adudi Kangpokpi district ki mayang khang khunau dagi really kairi chahi humpu manga apokpa laikhidraba really kawi ngarang ayu pung 12:30 mga rom tabada Phogak Chawaikhai police station amasung 18 suba Garwal rifles ki apunba team amana mafam aduda charawok sing check tobada Churachandpur rom dagi kwakta rom da lakpa auto rickshaw registration number AS17C 5009 adu khamduna check tobada mioi aduna purakpa amuba machugi backpack amada soapcase manga puraga lakpa thengnaki Really kairi ki apamba matung ina executive magistrate amadi civil witness yauna security personnel sing aduna makha tana thiba humba ki thabak chathaki maduda maha ki puk mayada lotuna puraklamba soapcase ahum amasu thengnaki Really kairi na haidorakpadagi soapcase sing adu gi manungda heroin powder yawi haiba khangba ngambaga loinana polam sing adu sis tausinki Mahak makha tana wahang pahong chathabada polam sing adu Churachandpur district ki Salbung khuldagi masak khangdaba nupa amana khusinnarakibani haina su mahakna phongtoraki hairi Pagalaba heroin powder sing adu polythene bag yauna onbada saurakna gram mari futara mari rom lummi hiramasiga mari leinana makha taba logi oiba thabak sing lokhat pa haure haina su police ki paw sina makha tari